Loyalam E-PAO tabiriba Dimapur Hidram Susmitana Numidangi Pau Pizari Ahamida Bartha headline. Kukisingna ngasi ayuktagi National Highway to Imphal Dimapur matam kaktana economic blockade ki khongjang changsingkhre. UNC na athingba pirakpadagi Asangkasar Indigenous Peoples Forum gi president phamdagi resign tawkhre. Manipur da thamliba president rule asi karigumba center na mangjongna revoke tawdrabadi English ngani kuntaruk ki February 12 fawa laikigani haina MHF na phongdorakli. Pau santona pijari. Kukisingna ngasi ayuktagi National Highway to Imphal Dimapur matam kaktana economic blockade ki khongjang changsin ba Houkhre. Naga Lambi Pauduna German Road Amadi Tiger Road Semba Yaroi Lambi Asi illegal drugs sing putopusin Touba Yaroi Naga singing Khaida suspension of operation Sugi camp sing Thamba Yaroi Habat Dabi Kaya Tanuna Houzik Naga Foothills Coordinating Committee FNCC na Chin Kuki Zo Singi Lambi Paunapam Oriba Kangpopi Amadi Songpi Chunjapur Lambi Ating Bathamduna Chathariba Ban Asigi Mayokta Working Committee of Kuki Civil Society Organization WCKCS ona ngasi ayuk pung 8 taba matamdagi Asian Highway amasu hairiba National Highway to Imphal Dimapur lambi paringda matam kaktaba economic blockade ki khongjang changsin ba Houkhre ngasi ayuk Kangpokpi district ta masing yamlaba nupi singna lambi da thoktuna lambi da lakpa gari sing check tobaga lonana pochai puduna lakpa gari sing athing thamki emergency service amadi medical transport sing di athing ba adu da kon sing khide panba yabadi working committee of the Kuki Civil Society Organization na tha asgi tarukta Kuki Jo Singna Chathok Chasin Tawbada Naga Singna Athing Thamliba Asi Pung Kuntra Taruki Manungda Komthok Trabadi National Highway to the total blockade ki khongjang changsilagani haina khangan khibasu lekhrabani Presna phangba pawgi matung inadi National Highway 37 Imphal Jiripam lambi paring asidasu economic blockade ki khongjang asi working committee of the Kuki Civil Society Organization gi luching makhada chathaba horagani hari Bespa amana tatada thomjinbada miyu ani sire ama soklei Lambi gi laibak thiba thodok amada ngarang numidang pung 8 rom taba matamda miyoi ani lekhidre hari Wangu police station dagi phangba pawgi matung ina thodok adu Wangu PS ki manungda chanba Wangu lamkhaida khamduna leramba tata truck amagi maningda Wangu rom dagi miyoi ahum tongduna lakpa Bespa amana thomjenba dagi khudong thiba thodok adu thokibani hari Laibak thiba thodok adu da lekhidraba miyoi ani adudi Kakching khunau awang kaithel lekai dagi mayang lambam bisal chahi kun apopa M ibohal amadi Kakching khunau thongam dagi maisnam ngongo chahi 18 apopi M inaudebi kawi Asopa miyoi adu Khumukcham Nivas Kawi Houzik Janims Hospital da Laikanari Hari Laikhidraba M Bisal Amadi M Ngongo Kakching Khuna College ki Students Union ki General Secretary Amadi Games and Sports ki Thaupuri bani Hari Thodok thokpam aduda Wangu Police ki team su laktana thodok adugi matangda thizilaba matungda case ama lokhakhre Laikhidraba miyoi animak Janims ki mokta postmortem gi damak thamkhre Hari Nagagi lamda border fencing khabagi matangda UNC na mifam kaukhre FRM chatna halu amadi Nagagi lamgi sarukta Indo-Myanmar border fencing khabagi thabak lep kadabani haina United Naga Council UNC gi makedigi Government of India na pisan kiba ultimatum adugi matangda lakliba August 13 da loibaga maram oiraga makha taba firep longnabagi damak UNC na mifam kaukhre UNC gi General Secretary Varayo Sangsang na khudek pi don thokiba chirolamana lakliba August 13 gi ayuk pung 13 taba matamda UNC Secretariat Office da Emergency Presidential Council meeting ama pangthoklagani mifam aduna FMR amadi border fencing gi matangda kupna wa khanagani loinena makha taba khongjang gi damak firep lawgani mifam aduda tribal ho singi president singna sungsoi soidana saruk yagadabani harakli Manipur da thamliba president rule ase karigumba center na mangjongna revoke tawdrabadi English ani kuntaruk ki February 12 phawa lekhigani haina MHF na phongdorakli India gi president na thokiba proclamation gi matung inna chahi asigi haukiba February 12 dagi state asida chana haliba president rule ase center na karigumba mangjongna revoke tawdrabadi English ani kuntaruk ki February 12 phawa state asida president rule lekhigani haina Ministry of Home Affairs ki maketi gi phongdokhrei Joint Secretary Government of India Z Pratha Sarathi na khudek piba Manipur gi Governor Secretariat amasung Chief Secretary da ngarang address tawkiba ministry gi cherolamagi matung inna August
August ki tang 18 hauраga state asida makhatana president rule sangthanaba Lok Sabha na July 13 amasung Rajya Sabha na August 5 da statutory resolution approve tawki masiga loinena tha taruk amaga state asida president rule sangdoklagani madugi damak tonganba notification thopagi mathau tadre maram aduna president rule chana halingai karigumba marakta center na revoke tawdrabadi mathang chahigi english ngani kuntaruk ki February 12 phawbada chana halagani hari UNC na athingba pirakpadagi Asangka Sar Indigenous Peoples Forum ge president phamdagi resign tawkhre Hayang Imphal gi City Convention da pangthoknaba thorang toriba World Indigenous Day gi thoramda Naga Furuk ki mi amata saruk yaba yaroi haduna United Naga Council UNC na athingba thamkhibaga loinana thoram adubu pangthoknaba honabada achauba thodang loramba Indigenous Peoples Forum Manipur IPFM gi president Asangka Sar mahakna pairamba president gi pham thadokhibaga loinana thoram aduda saruk yaroi Houkhre Hiramasiga mari lenana ngarang Asangka Sarna mahakna pham thadopagi cherol ama Indigenous Peoples Forum gi Vice President pisingkhre pham thadopagi cherol aduda palibadi hayeng Imphal da pangthokodoriba World Indigenous Forum Day lisingani kunmanga gi thoram asi Naga gi apex body ama oiriba UNC na lokhiba phirep amadi makhogi wakhalon adubu ikai khumnaba utuna pham thadopagi phirep asi lobani hari Nakal Amromda Northeast Indigenous Peoples Forum NEIPF Guwahati Head Office Assam Chairman Anup Setia na khudek piduna thadorokpa cherol amana haribadi UNC na World Indigenous Day thoram lisingani kunmanga gi asida Imphal da pangthona ba honabada achauba thodang loriba Asangka Sarda kihanmigi thabak chathariba asi yaningde angakbo phawi Naga Furuk ki ichininaw sing amadi CSO sing nasu IPFM na loriba thodang asibu khangbiduna handak thorakliba wafam asi lebak miyamgi mamangda serana na chakhidana ba honaminasi haina phongdorakli Cheragasida Indigenous Peoples Forum Manipur IPFM gi president oiramba Asangka Sarna president gi pham thadokhibaga loinana vice president oina thopuramba Rohan Philemna Indigenous Peoples Forum Manipur gi president in charge gi pham puba Houkhre hari Kachin Independent Army singna Naga sing phaba punbagi thabak khudakta lepiyu haina phongdorakli Chahi asigi July 19 da Myanmar da base Touba Kachin Independent Army Tacti dagi Naga Army 19 fazin khiba adu asoi angam yauduna thadorak khiba adu gidamak thagat phondorakli makhatana Naga youth sing da target Touba amasung phaba punbagi thawong chathabal lepiyu haina Naga Students Organization na thadorok pa cherolamana hari cherolasina makhatana haribana Kachin Independent Army amasung masiga chaminariba ENDA gi maikedegi Naga youth singbu atamnana target tawduna phaba punba amasung tathi tawoina tawbagi thabak khudakta lepkadabani NSCN GPRN gi maikedegi su loop sing asiga unkhatnabagi mahutta pukning fathana thabak tawnaba apil tawri nakal ani gi marakta khut thoknabagi thawong sing chathaba tarbadi Naga amasung kachingi miyamda awaba kaya mayoknagadawri bani community asi ngallingai matamdagi itihas ki oina mari lenaba amasung awaba kaya khangminarapa kanglup singni maramaduna luraba tanfam asida nakal ani gi marakta cooperation pinaduna santi leina thabak tawnabasu apil tawri maragasida ENDA gi maikedegi Naga singi mathakta aranba claim kaya tarokhiba adu yumpham yaudabani thawong asina nakal ani gi marakta unkhanaba hena thogangani hari FNCC na chathariba ban asi Fox ki luchingba TH mani harna chathahan bani haibasi yumpham yaudaba mari makhong samnadaba aranba pauni haina Fox na phongdorakli Working Committee of the Kuki Civil Society Organization WCKCS o Kaubalup amana hauze Naga Foothills Coordinating Committee FNCC na Chin Kuki Jo Singi Mathakta Athingba Thamduna Chatharokliba ban asi Federation of Civil Society Organization Fox Manipur gi luchingba TH mani harna insinduna chathahan mani haiba paw asi yumpham yaudaba mari makhong samnadaba aranba pawni haina Fox na thadorokba cherolamana hari cherolasina hai FNCC na chathariba ban asiga Fox Manipur ga karigumba hiram amatada mari leinade WCKC SOS na phongdorokliba wafam asi makhoina tawriba aranba thabak sing lochinaba honabada Fox ki president phamdagi haukiba tha marigi mamangda term loiduna amadi masana resignation pisinduna pothakraba luchingba amada maral seasonbagi thawong asi taraina lode aranba narrative sagatuna amadi aranba history semduna lamdam asida makhoigi khongpham senaba honabagi thawong yamna khangi haina Fox ki cherol amana hairali cherol asina hai
Naga Foothills Coordinating Committee FNCC na changsilali baban asiga mari lenana media da thamkiba wafam miyamna khangnaraba wafam amani Naga gi lam phauduna German Road Allies Tiger Road semba yaroi lambi asi illegal drugs sing puthok posin tawda sizinna ba road amani suspension of operation sugi signatory cookie militants singi cadre listing ama henbagi camp ama Naga tabal lamda sagana ba thorang tawriba asi yaroi amadi Naga gi lamda Manipur lon ngangdaba illegal Myanmaris sing khun taslak pa yaroi nauna khun maming thonba yaroi habena chingba demand sing tawduna changsin bani habisi media gi khuthang dagi miyam pumna mak khangna raba waphamni adubu mari shuklai leina daba wapham amada fox ki ming sizinarapagi thawong asi hana dagi hainarakpa makhoi gi samjin sajin bagi hainabi adu uthorakpani haina fox na lawi hari Illegal immigrants in khandoknaba Manipur gi MP singna parliament da akanba pressure tawpham thoi haina Sanjay na phondorakli Lambi gi not yet lam kopchiliba singi mathakta akanba eviction drive chathabagi mathakta Manipur thogainaba amasung Manipur munge haina honariba achauba encroacher sing oiriba illegal immigrants singi mathakta su akanba eviction chathanaba mamang tha July kulhumdoida Manipur sarkar ki commissioner home na thokiba office memorandum adu kaya yamna thabakta onthokhrabage haina social worker Sanjay ahantemna hanglali Makata na hairak libana Manipur sarkar ki commissioner secretary home na thokiba office memorandum aduda illegal immigrants sing changsilakpa thingnaba amasung illegal immigrants sing leramgani chingnaba mafam singda district task force committee semduna makhoibu takthoknaba akanba instruction pikibani Housing state asida mapung oina tampaki district sing haibadi Imphal East, Imphal West, Touba, Bishnupur na chingba mafam singda lambigi nak yata lam khopchinduna miyamda apanba piriba encroacher singi mathakta chathariba eviction gi thabak asi afaba khongthang amani PR government ki matamda phangba khudong chaba amani haina taramna oi adubu state asida khwaidigi hana eviction tawgadabadi Myanmar amasung Bangladesh gi changsilaktuna miyam marakta khunda leitaduna leisingkhraba amasung Manipur thogaina ba separate administration amasung union territory pigadabani haiduna Manipur munnaba honariba micham miyam kaya tamthina hatokpa ngamliba illegal immigrants singi mathakta eviction tawba aduni maramaduna July kulhumdoida thokiba instruction sing adugi matung inna illegal immigrant kaya yamna detect tawba ngamkhrabage masing langamdaba illegal immigrant kaya khandokpa ngamdana leiringai cherak asida census amasung delimitation tawnaba honariliba asisu khwaidigi laibak thiba amani illegal immigrants sing khandokpa ngamdringaida census amasung delimitation tawba yaroi Manipur dagi atuba matamda illegal immigrants sing khandoknaba lamdam asidagi miyamgi mihut oina chatkraba MP singna hojik chathariba parliament asida marik chumba wafam puthoktuna akamra pressure tawgadabani hari Arobada marueba pau amuka hana pizari Kukisingna ngasi ayuktagi National Highway to Imphal Dimapur Lambi matam kaktana economic blockade ki khongjang changsin ba Houkhre UNC na athingba pirakpadagi Asang Kasar Indigenous Peoples Forum gi president from dagi resign tawkhre Manipur da thamliba president role ase karigumba center na mangjauna na revoke tawdrabadi English ani kuntaruk ki February 12 phawa laikhigani haina MHF na phongdorakli